ꯂꯦꯞꯇꯅ ꯆꯠꯂꯤꯕ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯅꯨꯡꯁꯤꯕꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯊꯧꯗꯣꯛ ꯃꯤꯀꯨꯞ ꯀꯌꯥꯗꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯂꯩꯍꯧꯔꯤ ꯂꯦꯡꯗꯅ ꯀꯥꯏꯅꯕ ꯊꯨꯡꯅꯕ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤꯁꯤꯡꯗꯤ ꯊꯃꯣꯏꯗ ꯊꯥꯗꯣꯏ ꯃꯆꯨꯝ ꯇꯥꯅ ꯀꯦꯔꯤ ꯆꯤꯟꯕꯥꯜꯗꯅ ꯏꯈꯦꯡꯒꯨꯝ ꯉꯥꯡꯂꯕꯤ ꯂꯤꯞꯁꯇꯤꯛ ꯃꯤꯠꯅ ꯃꯨꯅ ꯊꯥꯅ ꯊꯥꯔꯤꯕ ꯒꯥꯖꯜꯗꯨꯒ ꯂꯣꯏꯅꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯆꯪꯉꯛꯄ ꯌꯥꯒꯗ꯭ꯔꯣ ꯊꯥꯗꯣꯏꯒꯤ ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯛꯈꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯋꯥꯍꯩꯅꯤ ꯇꯥꯗꯨꯅꯇ ꯂꯥꯛꯂꯕ ꯊꯥꯗꯣꯏ ꯉꯥꯏꯍꯥꯛꯇꯤ ꯊꯨꯡꯂꯛꯈꯤꯕ ꯂꯝꯂꯥꯟꯕ ꯈꯨꯗꯤꯡꯃꯛꯀ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯅꯨꯡꯉꯥꯏꯕꯒꯤ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯃꯤꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯁꯦꯜꯒ ꯃꯟꯇꯤꯛꯅꯗꯨꯅ ꯃꯍꯥꯛꯀꯤ ꯐꯖꯕꯕꯨ ꯂꯝꯂꯥꯟꯕ ꯀꯌꯥꯗ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯂꯥꯛꯂꯤ ꯃꯊꯣꯡ ꯈꯪꯗ꯭ꯔꯕ ꯃꯥꯌꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯇꯥꯌꯣꯟꯅꯕ ꯁꯪꯁꯥꯔ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯦꯜꯂꯨꯔꯒꯁꯨ ꯊꯥꯗꯣꯏ ꯊꯣꯏꯕꯕꯨ ꯉꯥꯏꯍꯥꯛꯇꯁꯨ ꯀꯥꯎꯊꯣꯛꯄ ꯂꯩꯇꯦ ꯉꯁꯤꯁꯨ ꯊꯥꯗꯣꯏ ꯊꯣꯏꯕꯒꯤ ꯐꯣꯇꯣꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯔꯤ ꯋꯥꯈꯜꯒꯤ ꯍꯤ ꯇꯣꯡꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯏꯄꯥꯛꯇ ꯍꯣꯜꯂꯨꯔꯤ ꯇꯥꯊꯣꯏꯕ ꯇꯥꯊꯣꯏꯕ ꯊꯥꯗꯣꯏ ꯊꯣꯏꯕꯕꯨ ꯀꯧꯗꯨꯅ ꯊꯣꯏꯕꯒꯤ ꯌꯨꯝꯗ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏ ꯃꯇꯧꯗꯨꯗ ꯊꯣꯏꯕꯁꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯑꯦ ꯊꯥꯗꯣꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣꯁꯦ ꯇꯥꯊꯣꯏꯕ ꯈꯣꯏ ꯄꯥꯕꯗꯣ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯍꯧꯍꯧꯔꯦ ꯐꯃꯨꯡꯗ ꯑꯣꯟꯗꯨꯅ ꯂꯩꯍꯧꯔꯤ ꯊꯥꯗꯣꯏ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯊꯣꯏꯕꯗ ꯇꯝꯃꯤ ꯊꯣꯏꯕꯁꯨ ꯄꯥꯈꯠꯅ ꯍꯥ ꯑꯗꯨꯗꯤ ꯅꯪ ꯆꯠꯂꯣ ꯄꯥꯕꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯝꯃꯣ ꯑꯩ ꯗꯣꯛꯇꯔ ꯄꯨꯔꯒ ꯊꯨꯅ ꯂꯥꯛꯑꯒꯦ ꯍꯣꯏ ꯊꯣꯏꯕ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯑꯩ ꯆꯠꯂꯦ ꯍꯥꯏꯅ ꯑꯃꯨꯛ ꯆꯦꯟꯈꯤ ꯊꯣꯏꯕ ꯈꯣꯡꯂꯩ ꯊꯨꯅ ꯁꯪꯒꯣꯏꯗꯒꯤ ꯁꯥꯏꯀꯜ ꯏꯟꯊꯣꯛꯇꯨꯅ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯧꯈꯤ ꯊꯥꯗꯣꯏ ꯐꯃꯨꯡꯗ ꯃꯄꯥꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯃꯄꯥꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯄꯥꯕ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯄꯥꯕ ꯊꯣꯏꯕꯅ ꯗꯣꯛꯇꯔ ꯄꯨꯔꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯖꯤꯛꯇꯪ ꯀꯥꯎꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯔꯤ ꯃꯥꯃꯥ ꯁꯦ ꯗꯣꯛꯇꯔ ꯂꯥꯛꯑꯦ ꯊꯣꯏꯕ ꯗꯣꯛꯇꯔ ꯄꯨꯗꯨꯅ ꯂꯥꯛꯏ ꯗꯣꯛꯇꯔꯅ ꯇꯣꯃꯥꯜꯕꯨ ꯌꯦꯡꯂꯕ ꯃꯇꯨꯡ ꯍꯤꯗꯥꯛ ꯈꯔ ꯏꯔꯒ ꯊꯥꯗꯣꯏꯗ ꯄꯤꯔꯝꯗꯨꯅ ꯊꯣꯏꯕ ꯗꯣꯛꯇꯔꯕꯨ ꯊꯤꯟꯗꯣꯛꯈꯤ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯊꯥꯗꯣꯏ ꯊꯣꯏꯕꯒ ꯂꯣꯏꯅꯅ ꯐꯝꯃꯤꯟꯅꯔꯤ ꯁꯣꯏꯗꯅ ꯆꯠꯄ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯅ ꯇꯅꯤꯛꯅ ꯍꯪꯖꯔꯛꯏ ꯅꯣꯡꯃ ꯊꯥꯗꯣꯏ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯎꯡꯗꯨꯅ ꯐꯝꯂꯤꯉꯩ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯄ ꯎꯕꯗ ꯊꯥꯗꯣꯏ ꯐꯝꯂꯝꯕꯗꯒꯤ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ナꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯣꯖꯥ ꯏꯝꯐꯥꯜꯗꯒꯤꯔꯥ ꯃꯥꯅꯦ ꯑꯩ ꯏꯝꯐꯥꯜꯗꯒꯤꯅꯦ ꯅꯪꯕꯨ ꯈꯨꯟꯁꯤꯗꯒꯤꯔꯣ ꯑꯩ ꯈꯨꯟꯁꯤꯗꯒꯤꯅꯦ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯕꯗ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯝꯐꯥꯜꯗꯗꯤ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯑꯣꯖꯥ ꯑꯩꯕꯨ ꯍꯤꯡꯅꯕꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃꯈꯛ ꯑꯣꯏꯔꯕꯁꯨ ꯆꯥꯕ ꯐꯪꯒꯗꯧꯕ ꯊꯕꯛ ꯑꯣꯏꯔꯕꯁꯨ ꯊꯕꯛ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨꯕ ꯍꯥꯏꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯖꯔꯛꯏ ꯂꯩ ꯌꯥꯝꯅ ꯂꯩ ꯏꯝꯐꯥꯜ ꯌꯧꯔꯗꯤꯅꯦ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯆꯥꯅꯕ ꯊꯕꯛ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯗꯣ ꯑꯩꯗꯤ ꯍꯜꯂꯅꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯊꯥꯗꯣꯏ ꯍꯔꯥꯎꯅ ꯑꯣꯖꯥ ꯑꯗꯨꯗꯤ ꯆꯠꯂꯁꯦ ꯍꯥꯏꯅ ꯍꯔꯥꯎ ꯍꯥꯏꯖꯗꯨꯅ ꯃꯨꯛꯇꯥꯒ ꯄꯨꯟꯅ ꯕꯁ ꯇꯣꯡꯗꯨꯅ ꯏꯝꯐꯥꯜ ꯌꯧꯔꯛꯈꯤ ꯃꯨꯛꯇꯥꯅ ꯊꯥꯗꯣꯏꯕꯨ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯁꯤꯟꯕꯤꯔꯛꯂꯤ ꯌꯥꯝꯂꯕ ꯆꯥꯛ ꯄ꯭ꯂꯦꯠ ꯑꯃ ꯃꯈꯜ ꯃꯊꯦꯜꯒꯤ ꯏꯟꯁꯥꯡ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯗꯣꯏꯅ ꯐꯝꯂꯤꯕ ꯇꯦꯕꯜꯗꯨꯗ ꯊꯝꯃꯛꯏ ꯆꯥꯔꯣ ꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯃꯨꯛꯇꯥ ꯊꯥꯗꯣꯏꯕꯨ ꯌꯦꯡꯂꯒ ꯅꯣꯛꯂꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯆꯥꯗ ꯊꯛꯇꯕꯅ ꯆꯔꯥꯝ ꯆꯗꯠꯅꯔꯕꯤ ꯊꯥꯗꯣꯏꯗꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯗꯨ ꯊꯋꯥꯏ ꯇꯥꯅ ꯍꯥꯎꯅ ꯆꯈꯣꯝ ꯆꯥꯎꯅ ꯆꯥꯔꯤ ꯊꯥꯗꯣꯏ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯨꯛꯇꯥꯅ ꯍꯣꯇꯦꯜꯒꯤ ꯕꯤꯜ ꯑꯗꯨ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯊꯥꯗꯣꯏꯕꯨ ꯃꯤ ꯂꯩꯅꯗꯕ ꯌꯨꯝ ꯑꯃꯗ ꯄꯨꯔꯛꯂꯒ ꯃꯥꯒꯤ ꯌꯨꯝꯅꯤꯡ ꯅꯨꯄꯤ ꯑꯉꯥꯡ ꯃꯄꯥꯝꯗ ꯑꯅꯥꯕ ꯑꯃꯒꯤ ꯆꯠꯈꯤ ꯍꯥꯏꯁꯤꯟꯅꯗꯨꯅ ꯊꯥꯗꯣꯏꯒꯤ ꯊꯕꯛ ꯍꯌꯦꯡ ꯁꯣꯏꯗꯅ ꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨ ꯂꯦꯟꯅꯕ ꯍꯥꯏꯔꯛꯈꯤ
Thadoi karisu khumdana tuminna luktaduna leiri adubu wakhalda jingnaba jamamnaba na thalai akibasu faurakhi karino kadaidano aina ngasi leiriba mafamse aina tawribasibu chumlibra Thadoi kadudagi chithoknaba kanna hotnajakhibani lau khongduna kaya upai thijakhibani adubu pangal sonbi urubana amadi lamnanba amabu hekta thazarubana laibaki changyengda amukasu maithilima aibu nungsibiyo nachanmakni khanbiyo oza haijaba tadana ngammi haibagi matagum nungsi heitana leikhokta pomjaribi leirangdubu hektattuna leiman chalhanbiki aibu hatokpiro ai hingningdre hinglubagi kanabasu leitre Thadoi khonjel kaina kaptuna hairai hey wa yamna nganganu nangbu mafamsida hatke haiduna purakpa nattene nangi nomagi soidanaba chara ani aina pigani maduda su nattana nangi ahenba selsu pigani hinglani haibagi asha amaga loinana imfalda harauna laksakhiba Thadoi pukchel fatraba nupigi punsi amasung izzatbu tattana temsingnariba muktagi makhuta amuk taduna khangamdraba awaba amamuk khangba taki asumna Thadoibu matam kaya yumdudagi mapan thokhandana selga mantiknaduna fatraba kayagi apamba mafamdagi namduna lauhanki kanagi mafamdasu wakatfam tamfam haidafam leitrabi Thadoi muktagi bundi oiduna punsi lellakhi Thadoi angaubigum oikre muktana mangonda chatharakpa thabak khudingmak karisu athingba pikhidre matam kharagi tungda mukta Thadoidagi magi apamba pumnamak phanglaba matungda Ningthougi hotel da puraktuna Thadoibu sinarami miyoibagi minungsi machet amattasu yaudana mentally amadi physically harassment pibikhraba Thadoi hotel duda thabak tauna hingnabagi lanfamda ngasigi samasina ki tukachana haina sonariba tongsa lalonbi oirakhi Pitana thumlami Thadoigi khangamdraba mit anisu thoibagi photo duda nungsina yengli da thoiba aina nangbudi thamoi sengna nungsikhibaniko adubu mapok thina tamlaklabi aina ngasidi ining tamna nangi namangda leplabagi pangaldi ifamda leitre Thadoi monda mamai opsinduna amuk pena thamoi kaina kapsari kappasina magidi pothafam oirabani punsigi khwaidagi nungaijaba kappani thoibasu pharmacist tamba loiduna khunduda pharmacy macha ama hangdoktuna paisa kharadi thokpa haure Thadoi nangbu kadaida leibage ai ngasi su nangbu ngai Thadoi nangbu uningbana khauranglaba thamoisina nangtabu soli nangtabu ningsingli nangtabu uri achikpa ahingi thabaldasu idom famduna tattana hangli aigi Thadoibu ngasigi taibang palse thadoktuna chakhrabra natraga mabu malem sigi machi amada lotuna leirabra nang lao nang aigi nakta amuktadi halao ba Thadoi asumna achikpada aitom tabada thoibasu Thadoibu ningsingduna kapli pusigi anoba sinthani khanna pangli thoibagi pharmacy nakangi hotel da khul ahal mayam cha thakduna khabar paduna leiri ha laibak se ludaurida ngai hak leiraga aduda kapame aduda sirame asigumba paw ngakta ahal amana khabar pana hairai atopa ahal amana ngakna ish kainu sidia masibu laikhidraba maibamgi tomali masanupi Thadoi du natrabrane wafamduda mahi kaidaurage kari yaurage haiduna yengne thoibasu dukandagi tholaktuna hotel tamna chelai karino hanglubada naha ama yaubuduna da thoiba ngarang se special police team amana moi hanabi nupi kangbudo khara phara male
ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛꯁꯤ ꯆꯠꯊꯕꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯅꯤꯡꯊꯧ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯐꯥꯗꯨꯅ ꯄꯨꯂꯤꯁ ꯔꯤꯃꯥꯟ ꯆꯠꯊꯔꯤ ꯍꯥꯏ ꯑꯗꯨꯗ ꯐꯥꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯏꯆꯦ ꯊꯥꯗꯣꯏꯁꯨ ꯌꯥꯎꯋꯦ ꯍꯥꯏꯗꯅ ꯈꯕꯔꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯃ ꯇꯣꯃꯥꯜꯒꯤ ꯃꯤꯡ ꯌꯥꯎꯅ ꯍꯥꯞꯄꯛꯏ ꯊꯣꯏꯕ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯍꯥꯏꯕ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯣ ꯑꯩꯒꯤ ꯊꯥꯗꯣꯏꯅꯕꯣ ꯑꯗꯨꯒꯨꯝꯕ ꯇꯨꯀꯠꯆꯔꯕ ꯂꯤꯆꯠ ꯊꯣꯏꯕ ꯍꯣꯇꯦꯜꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤꯗ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯂꯥꯛꯂꯒ ꯈꯨꯟꯗꯒꯤ ꯏꯝꯐꯥꯜ ꯌꯧꯒꯗꯧꯕ ꯕꯁ ꯑꯃꯗ ꯇꯣꯡꯈꯠꯇꯨꯅ ꯏꯝꯐꯥꯜ ꯄꯥꯡꯈꯤ ꯈꯨꯟꯒꯤ ꯃꯤꯌꯥꯝꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯅꯈ꯭ꯔꯦ ꯈꯨꯟꯗꯨꯒꯤ ꯃꯈꯥ ꯊꯥꯕ ꯏꯟꯈꯠꯂꯛꯂꯤꯕꯤ ꯅꯨꯄꯤꯁꯤꯡꯅ ꯃꯇꯧ ꯇꯝꯅꯔꯛꯇꯅꯕ ꯊꯥꯗꯣꯏꯕꯨ ꯊꯦꯡꯅꯕ ꯃꯐꯝꯗ ꯃꯇꯤꯛ ꯆꯥꯕ ꯄꯔꯥ ꯇꯝꯕꯤꯒꯅꯤ ꯋꯥꯔꯦꯞꯅꯈ꯭ꯔꯦ ꯈꯨꯟꯒꯤ ꯃꯩꯔꯥꯁꯪꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯊꯥꯗꯣꯏꯕꯨ ꯎꯕꯗ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯦ ꯃꯁꯤ ꯃꯁꯝꯗꯣ ꯐꯣꯏꯌꯨꯅꯦ ꯃꯃꯥꯏꯁꯤꯗ ꯅꯦꯠꯁꯜꯂꯨ ꯈꯨꯟ ꯆꯦꯟꯊꯕꯤꯁꯦ ꯃꯁꯦ ꯑꯁꯨꯝꯅ ꯇꯥꯕꯗ ꯋꯥꯔꯕ ꯈꯪꯉꯝꯗ꯭ꯔꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯥꯗꯣꯏꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕ ꯌꯥꯕ ꯐꯨꯕꯤꯔꯝꯃꯤ ꯀꯥꯟꯅꯗꯦ ꯃꯌꯥꯝ ꯃꯁꯤ ꯃꯔꯨ ꯀꯣꯛꯁꯦ ꯃꯁꯤ ꯃꯔꯨ ꯀꯣꯛꯑꯒ ꯐꯒꯗꯕꯅꯤ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯇꯨꯃꯤꯟꯅ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯊꯣꯏꯕ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯂꯥꯡꯅꯔꯝꯕ ꯃꯌꯥꯝ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯈꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯣꯏꯕꯗ ꯃꯤꯠꯌꯦꯡ ꯊꯝꯃꯛꯏ ꯊꯥꯗꯣꯏꯗꯤ ꯁꯣꯔꯣꯛ ꯊꯛꯇꯨꯗ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯏ ꯅꯥꯏ ꯏꯇꯩ ꯇꯩꯗꯨꯅ ꯀꯞꯇꯨꯅ ꯐꯝꯂꯤ ꯊꯣꯏꯕ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯃꯍꯥꯛꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯈꯨꯟꯁꯤꯗ ꯄꯣꯛꯆꯕꯤ ꯈꯨꯟꯁꯤꯗ ꯆꯥꯎꯖꯔꯛꯄꯤꯅꯤ ꯃꯔꯥꯏꯕꯛꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯔꯕꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯤ ꯈꯨꯡꯒꯪꯁꯤꯒꯤ ꯅꯤꯡꯉꯣꯜ ꯅꯈꯣꯏꯒꯤꯅ ꯅꯆꯥꯒꯨꯝꯂꯕꯤ ꯃꯥꯃ ꯇꯣꯃꯥꯜꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯈꯨꯟꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯊꯥꯗꯣꯏꯗ ꯀꯔꯝꯕ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯊꯝꯕꯤꯕ ꯌꯥꯎꯈꯤꯕꯒꯦ ꯑꯊꯤꯕ ꯃꯤ ꯑꯃꯅ ꯇꯥꯕꯗ ꯋꯥꯔꯕ ꯃꯤꯆꯩ ꯅꯠꯇꯅ ꯃꯌꯥꯝ ꯑꯃꯨꯛꯇ ꯈꯨꯝꯕꯤꯌꯨꯅꯦ ꯀꯔꯤꯒꯤꯗꯃꯛ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯄꯣꯛꯅꯐꯝ ꯈꯨꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯏꯝꯐꯥꯜ ꯇꯥꯟꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯆꯥꯗ ꯊꯛꯇꯕꯅ ꯆꯔꯥꯝ ꯆꯗꯠꯅꯔꯕ ꯊꯥꯗꯣꯏꯅ ꯅꯈꯣꯏ ꯀꯅꯥ ꯑꯃꯅ ꯏꯁꯤꯡ ꯈꯨꯌꯥ ꯑꯃꯇꯪ ꯅꯨꯡꯁꯤ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯄꯤꯊꯛꯄꯤꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯋꯥ ꯀꯟꯅ ꯉꯥꯡꯅꯔꯝꯕ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩꯅꯈꯤ ꯊꯥꯗꯣꯏꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯥꯅ ꯈꯥꯡꯂꯤꯕ ꯆꯩꯅꯥ ꯃꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯅꯈꯣꯏꯅ ꯊꯥꯗꯣꯏꯕꯨ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯅ ꯆꯤꯡꯊꯔꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯜꯂꯝꯂꯕ ꯐꯥꯎꯕ ꯑꯁꯤ ꯌꯧꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯗꯨꯒꯁꯨ ꯊꯥꯗꯣꯏꯕు ꯃꯔꯨ ꯀꯣꯛꯀꯗꯕꯅꯤ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯕ ꯉꯁꯤꯗꯤ ꯅꯔꯤꯜ ꯂꯩꯕ ꯀꯅꯥꯅꯣ ꯊꯣꯏꯕꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯎ ꯊꯥꯗꯣꯏ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯟꯒꯤ ꯑꯉꯥꯡ ꯑꯃꯅ ꯂꯥꯎꯔꯛꯏ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯀꯞꯂꯝꯕ ꯊꯥꯗꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ ꯊꯣꯏꯕ ꯄꯥꯈꯠꯅ ꯊꯥꯗꯣꯏꯕꯨ ꯀꯧꯗꯨꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯇꯥꯟꯅꯔꯛꯏ ꯊꯥꯗꯣꯏꯕꯨ ꯄꯝꯗꯨꯅ ꯄꯨꯔꯒ ꯈꯨꯟꯗꯨꯒꯤ ꯋꯥꯡꯂꯕ ꯊꯣꯡꯗꯨ ꯀꯥꯈꯠꯇꯨꯅ ꯏꯔꯩ ꯀꯜꯂꯕ ꯇꯨꯔꯦꯜꯗꯨ ꯌꯦꯡꯂꯒ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯗꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅꯤ ꯊꯥꯗꯣꯏ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯔꯩ ꯀꯜꯂꯕ ꯇꯨꯔꯦꯜꯗꯨꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯊꯣꯏꯕ ꯆꯣꯡꯊꯃꯤꯟꯅꯈꯤ